ꯑꯩꯈꯣꯏꯒꯤ ꯌꯦꯂꯧꯃꯤꯁꯤꯡꯁꯤꯗ ꯐꯪꯐꯝ ꯊꯣꯛꯄꯗ ꯐꯪꯗ꯭ꯔꯤꯕ ꯔꯥꯏꯠ ꯂꯩꯔꯤꯕ ꯑꯗꯨꯒ ꯌꯦꯂꯧꯃꯤ ꯅꯠꯇꯕꯗ ꯐꯪꯖꯜꯂꯒ ꯂꯩꯔꯤꯕ ꯔꯥꯏꯠ ꯄꯥꯋꯔ ꯃꯌꯥꯝꯁꯦ ꯁꯤꯅꯁꯨ ꯃꯈꯣꯏ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯛꯄꯅꯤ ꯁꯤꯅꯁꯨ ꯁꯤꯁꯇꯦꯝꯁꯦ ꯐꯦꯜ ꯑꯣꯏꯍꯜꯂꯛꯄꯅꯦꯅ ꯊꯥꯖꯩ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯐꯪꯐꯝ ꯊꯣꯛꯄ ꯃꯤꯗꯅ ꯐꯪꯉꯛꯇꯕ ꯔꯥꯏꯠ ꯐꯪꯉꯛꯇꯕ ꯃꯤꯇꯩꯗ ꯑꯗꯩ ꯌꯦꯂꯧꯃꯤꯁꯤꯡꯗ ꯑꯩꯈꯣꯏ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯆꯥꯎꯔꯕ ꯔꯥꯏꯠ ST ꯁꯦ ꯐꯪꯉꯣꯏꯗꯣꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯐꯪꯐꯝ ꯊꯣꯛꯇꯅ ꯐꯪꯉꯤꯕ ꯆꯤꯟ ꯀꯨꯀꯤꯗꯒꯤ ST ꯂꯧꯊꯣꯛꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯁꯤꯒꯤ ꯔꯤꯀꯃꯦꯟꯗꯦꯁꯟꯁꯦ ꯁꯔꯀꯥꯔꯅ ꯊꯥꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯁꯤ ꯊꯥꯕ ꯉꯝꯗꯦꯅ ꯍꯥꯏꯔꯤꯕ ꯃꯇꯝꯗ ꯌꯦꯡꯕꯤꯌꯨ ꯁꯤ ꯊꯥꯕ ꯉꯝꯗꯦꯅ ꯍꯥꯏꯔꯤꯕ ꯃꯇꯝꯗ ꯍꯟꯗꯛꯀꯤ ꯁꯔꯀꯥꯔꯁꯤꯗꯪꯒꯤ ꯋꯥ ꯅꯠꯇꯦ ꯃꯃꯥꯡꯗꯒꯤ ꯌꯦꯡꯕꯤꯌꯨ 2013ꯗ sina Congress paring ay matam ni yung Ministry of Tribal Affairs na to the Secretary SC and ST Development Department Government of Manipur da chiye malaki Ministry of Tribal Affairs na chiye matharaki koigi Scheduled Tribe Demand Committee of Manipur Manikanta Singh na tharu bagi koigi reply mo oy na haitare ado Ministry of Tribal Affairs tagi Government of Manipur da laki 2013 da koigi Economic Survey amasung Ethnographic Report pibiro mitay ni ST chanbay matang da koi thabiro recommendation no haiba matam da sida su thagide tumin laiki recommendation thagide karigino khangde matam du da tharam taragadi ngasi akoi wari bagi saruk se phanam handaram bayai aduna si masu leire si matung da 2019 da Manipur government na matam du da BJP pare 2019 da Manipur government na yam nokning ba man yam nungai tabam su nokning ba man na akoi let Manipur government na central government da mitay na ST chanbagi matang da examine tawbiyo examine tawbasidi central government na tawgadam nate article 342 gi matung ina mitay ni ST chanbam sung chandaba haibasidi aikoigi chanbam sung chandaba haibasidi Manipur government na recommend thara kan tawgadabane adu matung de RGI NCST lakpaduni aduna tasengna ai makoi na central government Ministry of Tribal Affairs na Manipur government da mo reply piraki sin nakoigi mathauni nakoi na recommend proposal thara kadabani recommend thara kadabane sidi examine tawbasi akoi thau nate nakoi hana tharo na makoi na reply piraki sida su recommend tawkide 2021 da su che laki musu laki sida su recommend tawkide 2022 su anirak thong lai akoi mitay tribe union na thagi bagi reply mo oina Ministry of Tribal Affairs tagi Government of Manipur da 2022 da su akoi anirak thokna laki adu da su Manipur government reply tawkide haujik su amuk chin kuki dagi ST lokthokoi matang da Arjun Munda dagi koina tawraga che laki adu su reply tawkide recommend tawkide aduna sigumba mayam sigi recommend tawraktaba mamang sarkar dagi haujik sarkar dagi loin tawgidaba mayam duna ni hujik wari base duna amma hunnaba thabak to asi soinara mangatani soiri mangatani aduna si mayam se loin tok fu e hara kanda ama to ina ko yellow mi mayam se kandaba ya deko akoi future generation gi kandaba ya deko akoi no hujik wari ba chahi ama mo khai phadu bagi lenjal laiba akoi wari ba se hayeng matung tarakpada icha isuda sigi phibam se tho aloi si ko ana hairagadi phambam thokdana phangiba mayam se si maram chadana leiriba mayam se lokthokpa phambam thokpada phangdriba yelomi singsida phangdriba right mayam se mapung phana phangala aga right to equality da amat toina yengakpa matam dadi sigi irang se amu hana lakidaba su yai aduna mayam changjinba khongjangda praja chamamna hanba manba amana ama tawba se tawbiranu complete resolution ama sigi solution se si tawradi fagani haibase ruling of opposition phaminaraga assembly da sungare koi launaraga hunna constructive oiba mongda khanaraga si tawminara siko si ultimatum piminara siko haibase khanabiyo duna khangdabada praja mayam ama confused pa chamamna ba yauri base si chamamna hanbiganu ama toina punjanmina si akoigi Manipur imalebak si kandaba yade nungsiba ngatani praja nungsiba ngatani khangjai khotnamina si aduna power party ba mayam leibiriba mayam so amutang akoigi stand yellow mi singsina phangdriba right phangdriba ST phangbai matang sida su pulak amata pulaga recommend tawna base sarkar da pulak haimina si sarkar su amutang sigi recommend tawbase thabinaba haijari maramdi si phangdabasina achau maramam oire khoi imalebak si wabasida haitare aduna amutang recommend tawbiu su haijari aduga imalebak mapung phana amta yai phahansi amaga khoi iraicha ngatan leminari mayam se si hunaraga ngangnaraga tawgadaban matam natte khoi amutang punjalaga akoi constructive oiba mongda akoigi amutang solution se purakna bo hotnamina si haiduna mayam da haijari thank you so much